and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Babina Diagnostics Building, or Center 2, Hotel Imphal by the Classic. Asingbudo hayo, kamay na state asiki examination da nang natop oy iba no ba? Ay nasukan no hona ba? Aduga position manung phawo chanda ba? Larik yam na pahaba na su larik yam na haigani mak yam phangani habde lan gani. Aikoi bu takpi tambiriba oza singdugi way of teaching and guidelines singdugi makhayam na ponbra na khali wahasa sangdong na. अहानबदा मरुब पाव NSCN IM की शांति की वारी असी की मनुंगदा स्टेट असी की सरुक यावहन बयारो हाइना चीफ मिनिस्टर एन बिरेना प्राइम मिनिस्टर अमदी होम मिनिस्टर की ममांगदा हाई बकी रे हाइना CLP की लीडर ओ इवो बिना फोंदोक्रे इंडो नागा पिसो की वारोशिंदा करी यावरी बगे हाबदो मियाम दा खंगहलु हाइना कोकोमी अमदी मियाम की खोंगजंग हनबा लैत्रि मसिसु मफम कयादा खोंगजंग संगसिले अवांग नोंगपोक भारत अहानबा ओइना मणिपुर दा कोरियन कल्चरल आर्ट सेंटर अमा हांगदोक्रे खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबिरिबा पुमनोपु एलिजाबेथ ना तराम नोकचरी हौजिक मियाम दा पाउ संदोकना पिजरी सेंटर अमदी NSCN IM की शांति की वारी असी मनुंगदा स्टेट असी की सरुक यावहन बयारोय हाइना चीफ मिनिस्टर एन बिरेना प्राइम मिनिस्टर अमदी होम मिनिस्टर की ममांगदा लेप्तुना हाइबा कीरे हाइना कांग्रेस लेजिस्लेचर पार्टी की लीडर ओ इबो बिना फोंदोक्रे वफम असिंग असि बाबूपुरादा लैबा CLP असी की क्वार्टर दा पांगथोकपा कांग्रेस लेजिस्लेचर पार्टी की मेंबर सिंह सरुक याखिबा पाव की मिफम अमदा वफम असी फोंदोखिबने CLP लीडर ओ इबो बिना मखा तारादुना हौकिबा चही लिसिंगनि तरा मंगादगे भारत सरकार अमदी IM गा खुत्येक पिनकिबा फ्रेमवर्क एग्रीमेंट अदुदा करी यावरिबगे हाइबा ngasi fawba miyam da khanghanba leitri ngasi de भारत सरकार अमदी IM ani ki marakta chathariba शांति की वारी asi sanaba loikhiduna karigumba wafam kharada yanaba purakrai masina state asida achoba chaitheng ama piraba yai haina miyam gi thamoi da fauri naga शांति की वारसhin lakpa adubudi congress party na taramna oe adubu wari aduna state asida soglakpa yaba thabak tawrakpadi yaba ngamloi चाही कया की पुवारी अमदी मसागी ngमखै निंगथिना लेजबा स्टेट असिगी जियोग्राफिकल बाउंड्री दा सोकनबा तवरक्लबदे कांग्रेस पार्टी न तुमिना येंगदुना खक लेरोय कनागुंबा खरगी कानाबा पीनबा होनबदा अतोप्पा सोकदबा थबक तवरक्लगदे मियाम की अचौबा इहौ अमा लाकनबगी मरम ओइगनी हाइखि मणिपुर गुंबा लाखर लेबा सिना करी तौजबा ngमगनी हाइदना तौबसे मसिदा लाइबक सोइन थीगनी मणिपुर दा थोइरबा थौदोक कया थोलकनी हाइदना अखोई पुनमक यामना शांति ओइना पीसफुली अखोई पुनमक यूनाइटेडली स्टेट्स दे लेरिबा पॉलिटिकल पार्टी BJP ओइसनो एनी लेफ्ट पार्टी CPI CPM ओइसनो सिविल सोसाइटी ऑर्गेनाइजेशन लेरिबा अखोई मयाम पुनमकना मणिपुर की जोग्राफिकल बाउंड्री से कहन बसु या यारोय हाइदना अखोई पार्टी ना कांग्रेस पार्टी ना हानदगी लेफ्चर एबा सुमाइ तौदना अखोई कनागुंबगी फोर्स अमतना यूनियन गवर्नमेंट ओयो सेंट्रल लेबर गवर्नमेंट ओयो कनागुंबा फोर्स अमतना अखोई अपुन बसक्तम से कहनबा होनर सी हाइदना अखोई पार्टी की साइड की कांग्रेस पार्टी की साइड की पर्टिकुलरली कांग्रेस लेजिस्लेचर पार्टी की तरफ तगी अखोई अपील सी तौजबनी कांग्रेस लेजिस्लेचर पार्टी की पाव की मिफम अदुदा CWC की मेंबर सु ओरिबा गायखांगम MLA सिंह के रंजित यामथोंग हाउके फजूर रहीम के गोविंदास TS लोकेश्वर चालतोलियन अमो ओ सूर्य कुमार अमदी AK मीराबाई सु सरुक याखी पाव की मिफम अदुदा ओ इबो बिना मखा तारादुना हंदक स्टेट असिदा आर्मी याउना पैरामिलिटरी फोर्स
kaya thazilakliba asi state sarkar khangdaba mali state ani gi election gi duty tawrubani haina sarkar asina fongdokliba wafam asi tabada angakpa fawi bharat sarkar na tawge khanba thabak adu pangthokpa yanaba masing yamlaba paramilitary forcing asi thazilakpani asigumba fivam asida stakeholder sing tanagani haina fongdokpasi thajaningai karishu oide masina takpadi yanakhiba wafam sing asigi manungda state asigi miyamda pamdaba wafam khara yaure haiba takpani fivam asida party asina su तांदुना लाकपा अमदी मियामना सु पांबा अखनबा असेंबली की मिफम अमा अथुबदा फमनबा होनबियु हाइबा वफम असी स्टेट सरकार न याबा ngamdribasi karigumba khara leire haiba takpani sarkar asi bu luchingliba chief minister asi prime minister amadi home minister unaba ngamdre akiba pokle congress party ki oinadi miyamga loinana state asi gi saktam kaidanaba angamba thakta hotnagani haiki maduda karam manipur gumba lakhra leiba sina kari tawjaba ngamgani haidna tawbase masidi laibak soin thigani manipur da thoiraba thodok kaya tholakani haidna ai khoi punamak yamna shanti waina peacefully khoi punamak center gi prime minister home minister si kiba male akhoina center na karigumba ma tawge khaliba adugi mayokta noina lepi di karigino nang chief minister oiba to natraga noi government do उठाइगनी हाइजरा कइनो तौरकनी हाइदन कीबा मालेबा अदु मसिनदी लेपाक सासोन तौबदाबा आइदी थौना लेना थेंगनगनी हाइबसी यामना आई सिंगनेबा मसेबा लेपाक की खंदबा चौकरीनी हेन लुई हाइदना अदुमाई तौदना खन्ना आइदी सेशन जे कौबम ngamdaba मालेबा Indo-Naga Peace Agreement na Manipur ki saktam thugaiba yaroi haiba dabida Langol Pioneers Club amadi apunba mairapai bilup na sinduna section wakat mifam phamkhrei Manipur apunba ki saktam kaiba yaroi haiduna kokomina changsilakpa khongjang gi saruk ama oina ngasi thongak lairembi masaikon semga sagat nupilup lairembi laikai nupilup Maitei Langol amade Yumjau Manbi Nupi Lup ki Mairapai bi singna puna saruk yaduna Langol Game Village ki ima panthobi sanglenda phamkhiba cheksin mifam aduda Thongak Lairembi Masaikon Semga Sagat Nupi Lup ki President Y Kamalini Leimana Manipur ki Housing Oriba Tangdu Laita da Bafiva Masida NSCN IM amadi Bharat Lengakna October 13 da Purakhiba Yanabaduda Karigumba Makhal Amatada Manipur da Solakadaba Oirabade Miyam amadi Kokomina Changsilakpa Khongjang Khudimakta Saruk Yaduna Thawaina Pontha Pirabasu Manipur Kaiba Yaroi Haiki Manipur gi akhoi gi integrity amadi Manipur gi ngamkhai kaiba sungya yaroi karigumba ngamkhai sida solakpa tarabadi Manipur da laiba organization sing amadi lup kaya amadi komina changsilakpa khongjang khudimakta akhoi ngasi phamjariba lup mayam khoi lup ahongi mifam mayam asigi ima sing amadi khundam laitana riba phuruk khudingmaka khongjang amata oina changsin medona khoi thawaina pon thapira basu pigani haiba warepse masi lepcha baga loina na khoi ngasi phamjariba wakhan phamjabani Nakalamaromda India government amadi NSCN IM anina sanariba santi ki wari asina Manipur gi apunba ki saktam kahen bayaroi haina kokomina changsiliba khongjang bu sawaladuna Thaubal District Transporter Union asin thalep tuna Wangjingda leiba District Sport Complex mamangda section khongjang sathaki Union asigi apunba Tata Magic amadi winger gari chahum romna tongan ba mafam dagi rally laklaba matung chathakiba section mifam aduda Long Live Manipur gi apunba ki saktam kahen ganu amadi Manipur da lairiba aikhoi pumnamak ima amatagi machani haina thaba placard kaya sijanaki amadi human chain semduna kholau kaya su lauki khongjang adu da saruk yakiba union gi treasurer S Biswamitrana kokomina changsiliba khongjang asibu sawaladuna union asida yauriba gari owner amade driver singna ngasigi sintha lepagi khongjang asida saruk yabane makha tanasu Manipur gi saktam kannaba kokomi gi khongjang kaya dasu saruk yakhigani haiki Kokomi gi khongjang sawaladuna Sagolban Bijoy Govinda da leiba Asian Girls Academy gi mahiroi singnasu lambi tangkhai thingduna human chain semduna khongjang sangsinke khongjang aduda mahiroi singna Manipur gi ngamkhai kai yaroi Indiana Manipur thugai ba yaroi Long Live Manipur haibana chingba kholau kya lauke amaromda kwa kaithel laistrom lekai dasu lamdam madugi maira pai bi amade club ki miyoi singna sinduna human chain semduna khongjang sangsinke Manipur
Manipur government amadi opposition leader leiba opposition gi adagi sarkar pai ba kangbuna makoi humpu amadi Rajya Sabha Lok Sabha da leiba MP singnasu Narendra Modi da waro selesigi manungda kari leibage habdo athuba matamda khanghalu natrabadi jul 18 da thokhiba 2001 da thokhiba do adumak amuk thorpa yai habse wakham masi thamjari India Laingak Amadi NSCN IM Ani ki marakta chathariba Naga Framework Agreement ki warashin purakpada Manipur ki apunpa ki saktam ngamkhai administrative socio-economy amadi cultural setup ta karigumba hiram amatada akaiba piba yaroi haina kokomi gi lamjing makhada sangsiliba khongjang gi sarukama oina ngasi Yaripok Universal College ki mahiroi singna college mamangda human sense semtuna khongjang sangsinke ngasi gi mahiroi singna sangsinkiba khongjang aduda Manipur gi apunpa ki saktam kahen bayaroi chingmi tami amatani long live Manipur ima leibak na yai fare habana chingba kholau ya su lauki Khongjom Standard English School mahiroi singna su ngasi National Highway paringda Manipur gi apunpa ki saktam kai ba yaroi haiduna human chain semduna khongjang sangsinki Long live! Manipur University ki Foreign Language Korean Department Sinduna Korean Foundation ki senthang makhada pangthokiba numit nini ki oiba hanba Korean Studies Workshop ki ngasi loishinba numita Babupura da leiba Kuki N Complex manungda Korean Cultural Arts Center ama hangdokhrei Cultural Arts Center hangdokpada saruk yakiba Embassy of the Republic of Korea ki Minister Choi Jong-hona New Delhi da leriba Korean Arts Center ki makhada North East ta hanba oina Manipur da Korean Cultural Arts Center asi hangbani masina lamda masida leriba naha kayada Korean culture bo khanghanbada achoba khudong chaba ma pibaga loinana India amadi Korea ani ki marakta leriba nungsinabagi mari ado hena session hanba ngamlagani haiki Korean cuisine and Manipurian cuisine have, I think, something in common, and so we opened Korean cafe in this center. So through this center, I want the Manipurian people could taste some Korean cuisines and get to know each other. Oh yes, I have tried the Manipurian cuisine, and it is very unique and very delicious. Nakalamaram the Department of Foreign Language Manipur University ki instructor Oriba Park Minjena Yana Cherol amang khutyak pinaduna North East ta hanba oina officially Korean Cultural Arts Center asi Manipur da hangpani center asida language amadi culture gi matangda miyamda khanghan baga loinana Korean cultural program su mafam asida pangthokpani haiki They have some cultural center there, but this is officially we had a MOU this morning. We had MOU with them, so this is officially first partner in India instead of the headquarter in Korean Cultural Center India. Yep. Paugi Merta Natemba Brem Lozari. Classic Hospitality Training Institute, a unit of Babina Healthcare and Hospitality Industries Private Limited, initiated by Classic Group of Hotels, brings exciting short-term course, 3 months course in front office operations, 3 months course in food and beverages service operations, 45 days course in personality development and soft skills. Eligibility 12 pass and 18 years to 30 years. Fee structure rupees 15,000 for 3 months and rupees 10,000 for 45 days training. 100% placement assistance with free uniform and study material. Please contact Classic Hospitality Training Institute, Center 1, Diagnostics Building or Center 2, Hotel Imphal by the Classic. Kamaina state asiki examination da nang natop oireba noba aina su kanno honaba aduga position manung phawo chandaba Larik yamna pahabanasu larik yamna haigani mak yam phangani habde langani Aikoibu takpi tambiriba oza singdugi way of teaching and guidelines singdugi makhayamna ponbrana khali wahase sangdoknaragomse ngasi aina mai paknise Mukta Tutorials credit pizak Mukta Tutorials handaki oina class 10 amari 12 thagadaba students singi revision class lakliba November 14 gi hauzaragani Center asida hena khudong chaba amana subject amagi course fee subnatagi lupa 3,300 na oigani Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Science
Breaking matungda taram nong chari makhataba pauda maipak ningthau committee na sinduna maitei pangal khunthok numit haiba hiramda nomagi oiba khana neinaba mifam ama ngase Imphal gi GM hall da pangthokrai tongan ba civil society organization ki mihut singna saruk yaduna pangthokiba mifam aduda Maipa ki convener BK Morang Chana Manipur da khundariba maitei pangal sing asi haukiba chahi lising amaga chamnga ga marifutara tareta ningthau khagem bana palingai matamdagi lamdam masida khundaduna laklaba lamdam asigi yelho furup amani haibadu miyamda khanghanabagi pandamda ngasigi asigumba khana neinaba mifam asi pangthokpani hiram asigi matangda akhang ahi singna marik chumlaba puwari ki wafam sing adu khundaminariba furup singi marakta khanghanduna lamdam masida nungsi chanaba amadi tangdu leitaba khunai ama ohenaba hotnabani haki manuscript puyana singba adumba neinaba miyoi kaya sing pulla kanduda sapchaba numit ama aikoi puthongna widamakta seminar asi sinjabani hairiba seminar asi da aikoina lorokpa warep amadi madugi makogi sapchaba numit ama manipurda khunda leitha ki numituma puthoklo matungda aikoina chahi kudingi aikoi lepal leitana hairiba numit asida aikoi mitei pangan sing asigi khunthok adugumba ningsing numit thorom ama aikoi pangthoknaba sinjagani Nakalamromda Paumi Singna Hangba Wahangi Paukum Pireduna BK Morang Chana Maitei Lon Fana Ngangduna Su Mapalamdam Singdagi Changsilakpa Pangal Sing Adubu Maitei Pangal ni Amade Ningthau Khagembagi Charon Suroni Haibadi Khak Yaroi Haki Muslim ga mitei pangal ga ani sigi tongan ba khena ba yamna lei Muslim na tongan ba ekoi kangbu amani aduga mitei pangal haibasidi mayek sengna ekoi maitei gi Pangiba koi khage maning thauna pi yumnat amadi koi maitai ningon piraga maduda sandoga descendant singduna huji pawda leiriba singchi wai koina mitai panglaina koi lowi aduga masina taba atopa thengna changakpa atopa haijalakpa singadudi madu koina mitai pangloina koina count toroi Current challenges and options in Manipur Haibahiram, the Federation of Government College Teachers Association Fegokta na Sinduna no Magyoiba Khana Nainabagi Thoram Ama Ngasi Thangmaibangi DM College Campus Laiba Ima Konthok Hanbigi Sanglenda Pangthokrai History Department MU ki Hanagi Faculty Member Professor N Joy Kumar Department of Political Science Modern College ki Head of Department Dr. H Indra Kumar amasung Mahiroi Singna Saruk Yakiba Thoram aduda Fegokta ki President Dr. A Pisarna Paumi Singda Kibada Chingtam Haibasi Tawaiga Hakchangana Pankakne Haukiba Matam Kayagi Mamangdagi Amana Amagi Mateng Pangnaduna Nushi Chanana Leminarakliba Chingmi Tami Aniki Achetpa Nushi Mariado Ngaihaki Oiba Asawbana Lamchingduna Tabak Tobadagi Kaidokna Raklabadi Achuma Kongtang Oirakloi Amaromda Lairiba Laibaki Tangdu Laita Daba Fiva Masida Fegokta na Mahiroi Singda Lairik Hak Tambibagi Mahutta Karamba Faba Wakhalon Kaya Putoktuna Hena Faba Maikaida Changsin Bada Mateng Oigadagi Haibagi Wakhalonda Khana Nainabagi Thoram Asi Pangthokpani Haki Akoi amamam tang topic se lokalaga problem se lokalaga solve tawminabe haise ai mayam punamakta abil tawjari aduna apunba manipur oina chatpa sina khwaidigi hena phaba adugumba present situation asidadi machine chungani haibase akoi miyam punamakta manipur da leibiriba north east leibiriba akoi isinlaw punamaksida hanna namasi ai apil tawjari Electric Pusinjage Haina Aiba Cherol Pirabasu MSPDCL na Mai PBWC Yamna Laibak Tibani Haina Pasoi Kendragi MLA AK Mirabai na Fongdokrai Wafamasi ngasi Pachoi Part 3 da Leiba Pasoi Tuliaima Century Club da Grid Connected Rooftop Solar Power Plant Amamiam da Kusinabagi Thoramda Fongdokibane Pasoi Tuliaima Century Club Amade Pasoi Part 3 Apunba Nupi Loop Anina Silaga Pangtokpa Solar Power Plant Miam da Kusinabagi Thoram Aduda Changangai Jila Parisat ki member S. Raghu Pasoi Gram Panchayat ki Ward Member T. Kunjabati Amade Pasoi Tuliaima Century Club ki Acting President H. Okendrosu Sarukyaki Pasoi Part 3 Pumbagi Miyamda Mai Pibagi Kudong Chaba Pigadaba Solar Power Plant Adu Miyamda Kusinabaga Loinana AK Mirabai na Makha Taraduna Mahaki Local Area Development ki Makhada Mani Redaga Kusam Nariba Part 3 ga mafam sida leiriba miyamda mai pibagi thorang asi paikhatpani kendra asigi manungda mamangda su thorang asi paikhatkre makhata na su kendra asigi mafam kayada paikhatna honagani amaromda kendra asigi manungda leiba club yauna organization singna electric pusinjagi haina mari leinaba singda harabasu MSPDCL na thawa sadaduna laisinbasi pende haiki
solar gi matengna mai pibagi mai leiba ka aikoi gi leiba kungangi leirak konsang khuding makta amamba leitana mai gi awaba ngasidi education gi mangan phangakpa matamda computer haibase yamna maru oiba ama oiramnina computer taunaba computer gi system ase aikoina sizinanaba honabada mai asi yamna darkar oi mai gi darkar oibado awat pa leitanaba gi damakta hairiba plan ase kusamnare harga sakjanba adugumlaba aikoi gi program amani haina ngasi thamjari Aina Thinkraba Lalhonglo People's Revolutionary Party of Kangleipak Pripaki Lanmi Sanglup Red Army ki Corporation Assam Nanau Maitei Allies Rajan Allies Leibak Chana Lekhidabada Lalhonglup Asina Awaba Fungdorkli Lalhonglup Asigi Department of Publicity and Propaganda gi Publicity Officer Achobana Thadaropa Cherol Amana Haribadi Corporate Leibak Cha Moirang Kampu Sajepta Leiba S Bijoy ki Machanupani Mahaki Army number na 3906-235 ni Mahak Red Army gi chatna kanglon ngakna chatpa thongna leiba mathau masak khangba amade mathak thongba singna sinaba thabakta maipakna pangthoklamba achangba Red Army ni mahakna khanghaudana lekhidabada yawol gi ikai khumnaba uchari amadi lekhidrabagi thawaina ingna chikna yataba oirasunu loinana mahaki imung manung amadi mari mata singi awabada su saruk yari hairi Nupi Kunagi Yaifanaba Tabak Tauram da Taubal Ningombamdagi Lekhidraba RK Sanahanbi Lekhidaba Numit Kamari Lainana Ngasi Mahaki Imung Manungna Kana Leizadraba Ahalsingda Angamba Mateng Pangkhrei Nomaibong Purana Raspberry da Leiba RDS All Ages Destitute Women Home da Leiba Kana Leizadraba Ahal Oiraba Nupi Kunromda Kampal Singh Yenthoki All Manipur Women Association na Chalaiba Women Home aduda angamba selgi mateng supiki tengbang potlam sing khusina baduda mari leinana leikidraba RK sana hanbiki imung manung himioi amana kana leizadraba nupi kayagi yaifana batawramba adubu ningsingduna home asida leiba ahal oiraba ima singda angamba mateng pangbani haki aigi leikidraba ima ana pamjana ma wakhalon to madugi damakta ina masa leikidragasu magi wakhalon dubu aina makhatana chathaba oina olore somasida magi date 5 date anniversary limit asida aina angam khadang kasabani Pauki Marathana atemba break amamuk lawsari Step to Shore Success Coaching Center, Nagamapal Rims Road Corner. Admission open for revision course and foundation course. Foundation class for class 9, 10, 11 and 12. Revision class for class 10 and 12. CBSE, BOSEM and COSEM. Starting from 12 December 2019 and 18 March 2020. Class timing morning 4:30 am to 7:30 am. Evening 4:30 pm to 8 pm. Available hostel for both boys and girls. Van services daycare boarding from class 6 to 12. Day boarding timing 9 am to 8 pm. For more details, please contact 9856331259. yang wade Soktabadu loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang salt amadi electrolytes singi awat pa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Smart Security Service Triple S Tera Bazarna Khangabok branch ki oina ahangba firm khara kauzari hariba firm sing adudi security supervisor, security guard, helper, gardener, gunman or armed guard, cook, chokidar, home tutor, agents whole Manipur. Form Thazan bagi aroi benumit na lakliba November ki tang tara amadi interview ki numit na lakliba November ki tang tara mathoidani. Form phangpham amadi hena akupa marol ki dama contact obiru Smart Security Service Triple S contact number 6009224539. Break himatong da taram nong chari makhataba pauda Manipur da khunda minari ba furup singi ningo sing puna chakokhrei Mami Thawan Foundation na sinduna Pishumthong Ningom Lekai Community Hall da pangthokiba chakobagi thoram ado Manipur gi puwari ga sagona duna laklaba furup khudimak asi nungsi chanana tangdu laitana leiminabagi mari asi tongkoina lehongna bagi pandam da sinbani haina Mami Thawan Foundation gi chairman Romi Maitai na fongdorakli mahakna makha taraduna Maitai singi khwaidagi achoba kumhai ama oriba ningol chakobagi thoramda jingmi tami machil manau gi mari ado hena sesinaba ngasi Mami Thawan gi chakoba si tongan ba furup ki ningo sing puna chakokduna ngamjaba khara khudol tambani haki
ꯌꯥꯝꯅ ꯐꯖꯔꯕ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯆꯠꯅꯕꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯦ ꯑꯗꯒꯤ ꯃꯆꯜ ꯑꯗꯨꯒ ꯏꯃꯥꯁꯤꯡ ꯃꯌꯥꯝꯕꯨ ꯉꯝꯖꯕ ꯈꯔ ꯑꯩꯈꯣꯏꯅ ꯑꯔꯩ ꯂꯩꯇ ꯑꯩꯈꯣꯏꯒꯤ ꯊꯤꯅꯗꯕꯤꯗ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯛꯂꯦꯟ ꯑꯃꯇꯪ ꯆꯥꯛꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯁꯨꯡ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯦꯟꯊꯔꯛꯏꯕ ꯃꯆꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯎꯠꯅꯅꯕ ꯍꯣꯠꯅꯖꯕꯅꯤ. Ministry of Labour and Employment ki mityeng makhada Council of Advancement of Rural Development CARD Thobal Khetrilaikai amadi Datopan Thengati National Board for Worker Education and Development Imphal Anina Sinduna numit tarani chupna chathagadaba naha singi oiba Personality Development Program ama ngasi CARD Thobal ki conference hall da hodokrai. Bishnupur, Thobal, Kakching, Imphal West amadi Chandel gi Youth Kuntrana Saruk Yariba Residential Personality Development Program asi hodopagi thoram aduda Saruk Yakiba Datopan Thengati National Board for Worker Education gi Regional Director MN Salamna ngasidagi numit tarani chathagadoriba program asi Bharat Sarkarna North East Khaktagi oina akhanana pirakpa program amani Youth Singna program asi pukning changna yauduna kanaba kaya laho si haiki. Numit humni chumna chathagadaba North East Festival ngarang New Delhi gi Janpata leiba Indira Gandhi National Center for Arts sa hokrai festival asida awang nongpok Bharat leiba state singi tongan ba soul sing hangduna lamdam asigi fazaraba nat amadi chatnabi kayabu malem gi miyamda utkadori ngarang festival asigi ahoba numitta awang nongpok Bharat ki makhal mathel gi isai jagoi fashion parade amadi tongan ba band singi rock concert kaya utki. Ngasi ayu phone kiba pauche singda kari maruba pau yaukibage habdu mem puna meng tamnasi. Lamjingba Times Lengak na sinba Manitex Expo loidringai stall fam lamba sing podyom puduna sena kre Aren Ravina Lanmi gi makok Bipin Rawat una kre Final agreement laklagani nagasing na samana na thorang tongmine se I am mapam kaya mahero yauna human sen semduna kongjang sangsin kre Section mifam chatha kre Sangai Express Chief Minister na lusing balenga Kim Hyut Singh Delhi yaw kre sada khidori kokomi gi lamjing makhada paksana kongjang sing sangsinari pokna form Union Home Minister na State Ahumgi Chief Minister Singawari Sanaba Hokrai Lambi Tangkai Tingba MLA Minister Singi Yumda Miam Thomjin Bagi Kongjang Hokrai Aikoi gi jati mangki gida bagi aroi batangka kasidadi aikoi tumduna lairagum se anan Wielan Pau Lambi Tangkai Tingduna section mi phomphom kre RK Ranjan amasung YJ Kumar gi yumda thomjin kre Miyam gi Kongjang tapna kansilakle Misimina yauna raklaba matamda Rims Road semgadoribra Assembly mi phom kogduna Manipur gi interest sokpa yaroi haiba warep lawgdabani Ozai Chief Minister Nongthongbam Biren Delhi chatkre Naharol gi thogdang criminal contempt ga mari lenana High Court of Manipur na Bimol Chan November 15 da court appear tona bakhangan kre Manipur gi ngamkhai kaiba yaroi haina human sen semduna Kongjang sangsin kre Sarkar gi Dr Singh mathang sahi gi January amadagi private hospital sing da thabak tawba thingani IPSA Sana laiba apunba gi saktam ngaknaba kokomi gi Kongjang Deputy CM amadi MP gi mayumda miyamna thomjin kre Kanglon wangmada PWD na road divider da lambi ohenduna mi kya sihalle Government resolution oina Manipur kanna warep low lenga ki warep langkhaluna ba Chief Minister N Viren Minister Biswajit Delhi da thongkre Isel Express Manipur gi hojik oiriba issue kya khanaruna ba CM Delhi da pashin kre Minister Singh kochin kre Nagaland gi parent district da NSN UG Kader Singh kem thadokuna hanakre ireiba Manipur gi apun gi saktam kaiba yaruklabadi Manipur gi damak amadi mahiroi khunai gi damak mayuk nagani Naga Fisto ki waroshin gi marol khanganaba Chief Minister na lusing bakangbu ngarang Imphal thadokre ngasi Amit Saga unagadori Garang Island free wifi ohena bahona gani Loisilakpada maru bapa amuka na pizari NSN IM gi Santi gi wari asigi manungda state asigi saruk yauhanba yaroi haina Chief Minister N Birena Prime Minister amadi Home Minister gi mamangda haiba ki re haina CLP gi leader Obram Ibobina fongdokre Indo Naga Pisto ki waroshinda kari yauribage habadu miyamda khanghalu haina kokomi amadi miyam gi khongjang hanba leitri ngasisu mafam kayada khongjang sangsili
amadi awang nongpo Bharatda ahanba oina Manipurda Korean Cultural Art Center ama hangdokre. Hauziki oinadi Manipuri Pau loizare miyeng tabiribasingbo amukana khurumjari.